ngasi gi oiba tongan tongan ba page khara gi post sing collection tawbagi manungda iduning thaw hairiba page asigi Kuki sing Meitei da amadi Manipur government ke Mathakta Laan Amuk haugadawre haiba wafam asina ahan boyni miyamna kodol tamjage amadi video sibu miyang tabiriba punamakpu Loktak Mapao updates ki mekhaidagi taramna oksabaga loinana ikai khumnabu uchari KNLF ki press release asida hairiba asi 31st January gi ayuk pung taramatoi taba matamda Technopol da leiba KNLF ki Harmon Camta Meitei government ki Mathakta Laan taunanaba prayer meeting ama tawgadawri hairiba prayer meeting asida Kuki gi CSO any organization volunteers armed militant organization Kuki army gi mihut loina sunaba lakpiyu hairi khanagadaba agenda di Meitei government ke Mathakta Kuki na anoba lan tabagi wafamni Manipur dagi complete separate oidri fawba amadi mapung phana Kuki self government leitri fawba lan thengna ki gani hairi madugi damak makhoi siba kidri hairi panba yabadi Technopol district ta leiba miyoi loina mak mamang thada arm training chananaba Koukhre Kuki gi nipan nupi khuding mak training center khuding da arm training pibagi thabak kankhalakli Kangpokpi Churasanpur dasu hauzik training piri Technopol da Kuki sing training kaukhibaga more border gate hangkhibaga mari yamna leinai haibaga tawbaga Myanmar Tamu township ta KNAB gi operation kankhalakli ba amadi nomai kapnaba helakliba asini PSSMaki makatana Kamjong Kuki scapegoat Myanmar ka Chainaba Kamjong district ki mapam sing da tattana nomai kapnaba thorakpa Kuki singna nagada khut handuna lan tawbagi plan lik oirakpa nagana yadaba KNAB Kamjong gi Kuki khul sing da lesilakpana maram oiraga karigumba Kamjong gi Kuki village sing da nagana thibu humba chatharakpa taragadi khut thoknarakpa yabagi akiba leibadagi villagers singi life amadi property manglagani kibadagi Kamjong gi Kuki khunjas sing khul thadoklamlaga chelakpa masing yamle Kuki inpi ukhulna January 24 da notice ama thoraktuna Kuki khunjas sing khul thadoktuna chen kidanaba haijarasu khul thadoktuna chenba masing sum yamba hengalakle khul thadoktuna chenba khunjas singna tongba gari phawba pharaga sizinagani hankigadabani haiba wafam aduna hen akiba phawduna chelakpa masing hengalakpa leptabadagi Kuki inpi cycle na 28 January 2025 to thokpa notice amana Amuk Kamjong gi Kuki khunjas sing cycle phawraga satok sasin tawat thingle Kamjong dagi lakpa Kuki khuding hankinaba khangali sumnagi thabak ingkhang gi chatok sasin tawba phawba selakpa oina ure atopa maphamda chatpa lekpa chaba yadre panba yabadi numit taruk ni tare ni ki manungda Kamjong dagi Kuki chama gi mathakta khun thadoktuna chenkrabani Kamjong dagi Kuki singna lakadaba lambi asi cycle phawraga chatpa natana atopa lambi leitre Imphal romda chatpa su yadre Kamjong gi khunja sing hauzik bali gi hameng taduna Kuki na Kuki gi khunja sing otpa haure makhoi gi lan gi strategy khakki khalaga ngaklo oinanaba Kamjong gi Kuki sing thamli haiba wafam sing phongdoli makha satharakpada Surchandra Jotoka semoi Meitei hairiba PS asigi translation amakhak miyamda thamjage mayamna personal da hangbirakpa adugi translate tawjarakpani haiba wafam phongdoli translation adudi Kuki National Organization Government of Kuki State ki Information Secretary KNOKNAB gi khuyek piraba serol amakhaki matangdani hauzik kangman fai Brahma manungda yeknaba singa akan mamong da lan kapnariba asigi matangda pawfong makhotpa afaba khudam natte maram aduna haujiktagi hauna aikhogi phurup lanmi singi khudong thiba oigera aso apan oigera kanagumba amatana masagi maming mama mapagi maming magi laifam address na chingba sing social media da thagaloidabani haina khangali kanagumba singna hairiba asida thoksadrabadi masana daita pujagadabani haiba wafam serol asida phongdokli makhatana mayangi mot phongdok piramu makhoina maming mama mapa address lot pagi maram comment section da pipiramu haiba wafam thamjari makha satharakpada Kwakaitil 360 hairiba PS asigi post amani khalko charaga thamjage drone bombing haksang da changlamba bomb machet ki wafam NI na puthorakre volunteer oina recruit tawkhraga Myanmar la lolup yoholambagi damak Kuki masel yamna chawna ungkhatnaba thokle hairi makhatana security force na tongan ba mafam singdagi lalauba ani drug lalonba ahum phagat pangamkhre hairi makha satharakpada hi yai komba news hairiba PS asigi post amani khalko charaga miyamda thamjage National Highway 2 amadi National Highway 37 da potchai puduna lakpa gari Imphal da thunglare hairi National Highway 2 amadi
National Highway 37 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari chaniga marfuga taret amadi chaniga kunga mari hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chingningai oiba mafamsingda security force na akanba section tharang lokhatki Manipur district punamakta pamdaba thodok thoktanabagi damak ching amasung tamda punna checkpoint samaga tarang mathoi hangduna achat ongsing sek tawbagi thabak sathakre haina Manipur police control room da thadorokpa cherola mana khangalagli makhatana RPF PLA gi active cadres ani police na phagatkhre pauna bazar area da leiba dukan singdagi senkhai tungkhai tawbudu chenabani haiba RPF PLA gi active cadres ani police na phagat pangamkhre hairi police na farba mi ani adudi nepram bothe Meitei chahi kunga mari amadi yangkhom gyandas sing Elias Dinku Elias Saning khomba chahi kunga mari kawi hairi makhoi ani dagi maru taret yawba magazine ga loinana .32 pistol ama mobile handsets ani wallet ama sel oina lupa lising taruk ka chani tara Aadhaar card ama ga loinana two-wheeler gari ama recover tawba ngamkhre hairi PS asimaki makhatana KYKL gi active cadres ahum amadi UNLFK gi active cadres ama police na phagatkhre hairi Technopol district ki Technopol police station gi manung chana leiba BP 85 amadi BP 86 tagi aina thingkraba lalawlu KYKL gi active cadres ahum amadi koireng na luchingba UNLF gi active cadres ama police na phagatkhre hairi police na faraba mioi singa dudi Risikanta Laisram Elias Malenganba chahi kuntraga nithoi KYKL Poreiton Laitan Them Elias Tokyo chahi kunga taruk KYKL Naurem Yuhen Baseng Elias Nongyai chahi kunga taruk KYKL amadi KH Malenganba Meitei Elias Phongakpa chahi kunga taret UNLFK kawi hairi makhoi dagi khukri ama mobile phones ani power bank ama liquor bottles mari debit card ani Aadhaar card ama voter ID ama ga loinana pan card ama recover tawba ngamle hairi makhatana Pripak Pro gi active members ani police na phagatkhre Thobal district ki Khongjom police station gi manung chana leiba tenthadagi aina thingkraba lalolu Pripak Pro gi active members ani police na phagatkhre hairi police na farba mioi ani adudi Laisang Tem Hemanta Singh Elias Laisemba chahi nifuga mathoi amadi Camp Open Meitei Elias Penthokpa chahi nifuga mathoi kawi hairi makhoi ani dagi keypad mobile phone ama recover tawba ngamkhre hairi makha satharakpada nungthil gi pause gi chifong ama oiriba paunin khol dagi lokot charaga aroi boina miam da kodol tamjige Manipur gi yawloi singa kapna bada KNAB ni chingnaba mioi mapanama su sire ngarang Kamjong district amasung Kabo Tampaki LEINABA mafam amada Manipur gi yawalan misinga kuttokna bada laikidaba aduda KNAB ni haina base ta thaba asi bakchang kharasu phangba ngamkhre hairi ngarang ayuktagi bom amadi nongmai kaya mamsilaklaba matam phawba kapnabagi makhol tai haiduna anakpa mafam adudagi khunja singna phongdoknarakli hauzik su makhatana masak khangdaba kholai paiba sing yauna border pillar 85 amadi 87 da yomsinduna leiri hairi thajaba yaba paw amagi matung ina ngasi ayu anganbada Manipur gi yaloi singa kapnabada KNAB ni chingnaba mioi mapanama su hatkibaga loinana khulai nipanama su lakotpa ngamkhre hairi panba yabadi haukiba January kunga taretta Kamjong district ka Kabo Tampaka China bangangkhai border pillar 87 yengau pok khul manaki minda mangsada Manipur gi apunba lalolup singa Indian Army gi maikhum uppa KNAB gi kangbuga khut thokna bada KNAB gi makaida mioi taragi mathakta sikibagi thodoksu laikhrabani haiba wafam sing thamli aroi boina Government of India Government of Manipur amadi UNC gi marakta chathariba tripartite talk ki mifam tha asigi kuntha da pangthoklagani Government of India Government of Manipur amadi United Naga Council UNC gi marakta chathariba tripartite talk ki mifam tha asigi kuntha da Senapati district ki DC conference hall da pangthoklagani hairi North East Advisor AK Misrana United Naga Council gi President Iba Chirol Amana Hai Pangthokadoriba mifam asida UNC gi teamna saruk yanaba mathau taba thorangsing pakhatpiu Paulikul asina hai UNC gi team aduda UNC gi executive member working committee gi member singa loinana All Naga Student Association Manipur Ancham Naga Women's Union NUW amadi Naga People's Organization yauna tongan ba frontal organization kayagi president sing saruk yaraba yai haina leiri adum oinamak Government of India amadi Government of Manipur gi myut sing di kana na yaraba yai haiba chapchana khangmangamdri haiba wafam asi thamjaraga ngasigidi matang saida loisinjare